Residential School ama oiriba Netaji Subhash Chandra Bose Awasiya Vidyalaya asida hauzik matam kharagi oina mairoi singna Kumbi Central High School da tamliba mairoi singidamakta Samadra Siksha Secondary Manipur da makada Nauna Saba Library Room amadi Science Laboratory Room ani ngasi MLA Sanasam Prem Chandra amadi DC Bisnupur Puja Ilangbamna Hongnabi Matung ina school asige Mahiroi Singh Oza Singh da Kusinakre Thauramaduda Kumbi Asige MLA S Prem Chandra Deputy Commissioner Bisnupur Puja Ilangbam Wangu Borayangbi Jila Parishad Member M Brozen Borayangbi Gram Panchayat amadi Wangu Tarenkong Gram Panchayat ke Pradhan Singh TH Romes amadi P Baleswar Matam amada Kumbi Nagar Panchayat Oiringaida Chairperson Oirambi Nomaithem Saran Kumari Senior Politician Ithai Bobby NSCBAV gi Headmaster L Surjit Kumbi Circle gi AI Basanta amadi Atai Maru Oiba Mioi Kayasu Sarugakhe Tharamaduda DC Buzai Langbam na haikibada Kumbi asi education gi lamda khara sochai hairiba asi karisu sotha balaite education lamda sotha bada natana kendra asi gi MLA na su yamna kana angamba thongdang kaya lawri haikhe MLA S Prem Chandra na phongdok khibada residential school asida tamliba mahiroi singi damak matam khargi oina Kumbi Central High School asida leiriba sida mahiroi singi khanduna mathok tawba Darkar oiba room sing yauna ngasi library room amade Science Laboratory ani asi nongna thamlakpani hairaduna makhatana mahiroi singidamak awatpa amata leitana ba hona kigani haina su phongdokhe Oja sing okui faculty members sing aduga okui guardian sing nasu phasana guide tawbiraga soidana angang sing se hujik new haidar social media or AI artificial intelligence ka hairiba se soibagi chance yamna wange adugi soidana ba angang sing da phapta halaga yamna productive oiba constructive way da kamaina use tawgadagi haiba se sigi awareness supiba yamna maru oi gamena piba ayaba Netaji Subhash Chandra Ayosa Vidyalaya hariba residential school sigi satri student gi ngasai mem pan gadani subati sani khakang lawdamni adu akhoi di sani ga nipu yoksale na hai adu kaishu kaide ai le sini ai na ngam makai tawni panel sing wa bi gano ai na ozai gi oisino kari gi oisino ai na ngam makai di daita lawni tabu tabu daita law business support hai bi madaka lege ai gi stage da ai na daita law ga mayam na yumda isa sing kai dawri ge oza sing kai dawri ge horen asoi bi ora kan oza sing sai bi ba adu MLA na daita law gi ne hai ba adu di yaroi